BL Santosh Amasung Sambit Patragi Numit Humnigi Manipurgi Khongchat MLA Singnadi Leingak Semnanaba Thourangi Makhada Lakpani Haina Thajanari BJPgi National General Organization Secretary BL Santosh Party asigi Northeast in charge Sambit Patra Tha asigi Taragani Thoida Numit Humnigi Khongchata Manipurda Thunglaragane Luchingbani asigi Khongchat asi Hanagi Chief Minister Nongthungba Biren Yaona Party asigi MLA Singnadi Anoba Leingak Semlagani Haibagi Thajaba Thamnari Thajaba yaba mafamdagi fangba pauna hai makhoi anigi Manipur Khongchat asi Churachandpur da su satgadawre aduga Senapati District Headquarter da su yawgadawre tha asigi taraga ni thoida Imphal da laklaba matung makhoi tha asigi taraga mari da hankhigane makhoi anigi Khongchat asigi matangda BJP Manipur State Unit ki oiba anirak suba mifam ngasi su phamkhrai makhoi anigi Khongchat asi party organization mapangal kangkhathanaba Thaba khara hena tauba yananaba party asigi workers sing unanaba thauram mayam ama sille party gi workers sing unaba khagnatana MLA sing su tongana natraga punna unaraba su yai adumoi namak handaki Khongchat asida Manipur government ama semlagani haibagi thajabadi sunglei mak leite subnatagi government ama seman ba yabagi oithokpa leibra haibadudi makhoi ani na kupna yengsilamgane aduga center gi awang ba thakta leiriba leader singna makhoi ani na salubagi marik sumba paudam pigane MLA Singnadi Makoigi Khongchat asi Puwari oigadaba yamna maruoiba Khongchat ni haina singthare Makoina Imphal da leiringaida government ama semnanabagi matangda MLA singa yamna kupna khanagane aduga mathang tha faubada government semangani haina thajare MPSCgi Wahang Namliba Mapangi printing press inquiry committee Semduna Yengsingadabani Maheiroi luptaro MPSC na lauba civil service combined competitive exam 2022 gi ngarang aroiba numit ki main subject ki paper 3 amasung 4 gi question yesinabagi wathok hena sauthorok leng wathok asiga mari lainana Maheiroi luptaru ki maikhaidagi MPSC gi Wahang Namliba Mapalam gi printing press asi mari lainaba Leingak ki authority singna awang bathaki inquiry committee Semduna Yengsingadabani Manipurga hiram amatada Makhada na Samnaba yarwai printing press asigi mathakta state asiga mari lainaba Wahang Makhada na namdanaba akanba wafam thamlagleng Maheiroi luptaru ki maikhaidagi thadorokliba cherol amada hairivana examination controller MPSC na November 8 da thokpa cherol amagi matunginna printing error roiduna technical gi oiba issue khara leikhibani haiba maramna Manipur Civil Service Combined Competitive Mains Examination 2022 pangthoknabagi schedule lepkhiba paper sing paper 4 General Studies 3 amasung paper 5 General Studies 4 cancel tawraduna lakliba November kungani thoi thangja numita matam amugana leptuna yaithokrai Manipur Civil Service Combined Competitive Main Written Part Examination 2022 ase chaliba November thagi tang taretagi mapan fawba pangthoknaba khangan cherol ama October 3 da register MPSC na thokhe Haukiba November 8 ngarang aroibe exam numit asida morning shifta paper 4 General Studies 3 gi Wahang asi candidate singda yenthokadabada evening shifta thokpa 5 General Studies 4 gi Wahang waina candidate singda yenthorakpa yansinnarakpa haibase yamna sathiba leibak masa tadaba thawong amani haina MSU MSF Desam KSA Suk Amasung AIMS na kanba mawngda condemn tawe bureaucrat official Civil servant oiraktuna lamdam asigi oibe administration pairakadawriba leibak asi semlakani haina asa tawriba candidate singi yamna maruoiba MPSC na lauba examination asi fauba chekshindabagi masak ama Maheiroi luptaruk asina uba phange masi yengsinba watpagi khudamne amaromda thogdok asiga mari lainana Maheiroi luptaruk ne MPSC gi examination controller ga unaduna wari sanabada mapalam gi printing press amada MPSC gi Wahang namali haibagi wafam su leire Hairiba printing press asi mari lainaba authority singna awang bathaki inquiry committee ama Semduna Yengsingadabani Manipurgi makhal amatagi examination ga printing press asiga Makhada na hiram amatada samnaba yaroi haiba wafam asi media gi kuthangda mari lainaba Leingak ki loisang singda thambaga loinana printing press asigi mathakta Maheiroi luptarukna Manipurgi maruoibe exam gi Wahang Makhada na namdanaba khangali haire Assamda Nupi Lonba Athingba Thamnaba bill state Cabinetna ayaba pikre Assamgi Chief Minister Himanta Biswa Sarmana Lusingba State Cabinetna State adugi mapam pumnamakta Nupi Lonba thingnabagi matangda Assam Prohibition of Polygamy Bill 2025 approved tawkhre bill asigi matunginna 6 schedule chanariba area sing natana Assamgi mapam pumnamakta Nupi Lonba thinglagani haire kanagumbana Athingba asigi mayokta Nupi Lonba taravade sahi tara fawba jail da thambagi chairak pigadawre
Lok Sewa Vavanda, Chief Minister Himanta Biswa Saramana, Mayai Tangbal Lauduna Pangthoki State Cabinet ki Mipamna, Lauki Baware Matungina, Assamda Leriba Meoi Amatana, Nupi Lonba Yahandanava, Billasi Ayaba Piki Vane. Mayum Palaba Mina, Atopa Nupa Natraga Nupi Amaga, Luhongi Hairavade, Hanagi Mapuroi Banatraga Loina Biado, Logi Matungina divorce, Hanata Wedavane. Athingba Sigi Mayokta Leravade, Sahi Taret, Jail the Thamgane. Mamang the Yum Panki Haiba, Losin Batengnaravade. Sahi Tara Fauba Jail the Thamgani Haire. India the Satharagliba terrorism ki Thabak Thouramsingna, Micha Miyam Akiba Poknare. Biological weapons Sijinnaduna Meoi kaya Hatnaba Hotnaramba Dr. Ama Yaona Meoi ahum pare. Telangana leba Dr. Amana Atopa Meoi anigi Semnaduna Khwaidagi khudong thiningai oiba biological weapons Sijinnaduna Meoi kaya Paktangnana Hatnaba Thourang tauramle. Raisin Haina Khangnaba Malemgi oina Khwaidagi khudong thiningai oiba biological weapons Sijinnaraga Meoi kaya Paktangnana Hatnaba Thourang tauramliba Dr. adu Gujarat ki anti-terrorism ki squad ATS na fare. Malemda Khwaidagi khudong thiningai oiraba biological weapon ni haina launariba Raisin hariba posak asigi manam namba khaktada haksangi kayat pumnamak amangata thoganduna mi sihali haire. Chemical weapon convention ki schedule 1 gi makhada classify tawraba Raisin galoinana faraba doctor adu amade atai Meoi ani adu Islamic State Khorasan province ISKP ga Samnaba Meoi ngaktani haire. Hairiba Meoi sing asina Delhi Ahmedabad amade Lucknow gi miyam tinba mafamsing da satuna attack Thajanaba Thourang laukhalamba thengnare haire. Gujarat ki Director General of Police na phongdokibagi matungina karigumba Meoi sing adu ATS na matam sana faramdaba taravade Meoi kaya marum siramba yai haire. Faraba Dr. Adugi maming Ahmad Muhiuddin Sahid kawe China da MBBS tawrakibani haire. Investigator sing na phongdorokibagi matungina Hairiba Meoi asina medical tamlakpada khanglakpa loksing pumnamak sijinnaraga khudong thiningai oiraba Raisin hairiba biological weapon makhal asi semlaga miyam tinba mafamsingda chatuna chanaba sinjak amadi thaknaba mahisingda yansinanaba Thourang laukhalambane. Report amagi matungina Raisin hairiba polam asi miyamna kinaraba sainaitagi saruk lising taruk hena khudong thiningai oi Raisin makup khara khakna Meoi bagi kayat sing mathau lebanduna mi sihanba ngami haire. Gujarat ki ATS na Dr. Said Kaloina na faraba atopa Meoi ani adude Muhammad Suhel Amasung Azad kawe makoina pairamba Globe pistol ani Beretta pistol amasung nongmai maru kunsa fagat pangamle. Raisin subada Sijinnanaba castor oil liter marisu makoidagi fagat pangamke. Faraba Meoi sing adu ISIS ki yathang matungina thabak tawba Meoi ngaktani haire.